अहानबदा मरुद पाउ बीजेपी के एमएलए सिंगना मणिपुर की गवर्नर उनखरे अमदी लोकताक प्रोजेक्ट ना मांगहनख्रबा थांगगी मुका मंथा अमदी कोमलाखोंग फाउनगदबा लंबी अमुक नौना सेमगदौरी खुरुमजरी ISTV पाउ मीटिंग ताबीरिबा पुमनमकपु तराम नोकचरी पाउ संदोकन पिजरी मणिपुर प्राइम मिनिस्टर लाकदौरिबा अदुगी खोंगचट कमरी लेनना मणिपुर की गवर्नर अजय कुमार भलाना एमएलए सिंगी अखनबा मिफम राजभवनदा हौख्रे ngasi ayuk pung 13 ताब मतमदगी मणिपुर लेंगा की चीफ मिनिस्टर ओइरंबा एन बिरेन मणिपुर लेजिस्लेटिव असेंबली की स्पीकर टी सत्यव्रता बीजेपी की स्टेट प्रेसिडेंट ए सरदा देवी अमदे एमएलए सिंगा था सिकी तांग 13 मणिपुर इंडिया की प्राइम मिनिस्टर नरेंद्र मोदी ना लाखनी हाइना पानरीबा खोंगचट असिगा मरी लेनना अखनबा मिफम चथके हौजिक फाउबगी थाजनिंगाई ओइबा पाउ अमदा मिफम असिदा तंपाक अमसुंग चिंगी केंद्र सिंगी एमएलए कुन हुमदोइना मिफम असिदा सरुक याखी मिफम असिना प्राइम मिनिस्टर नरेंद्र मोदी की खोंगचट असिदा लेबाक असि ओइरिबा इशू सिंग पुखतुना खनामिनबगी मतंगदा कुपना खनरी लोइनना चही असिगी फेब्रुवारी की तांग 13 मणिपुर थमलखिबा प्रेसिडेंट रूल असिना था तरुक हेनखिबगा मरी लेनना पॉपुलर गवर्नमेंट अमा प्राइम मिनिस्टर की खोंगचट असिगी ममांगदा नत्रगा हनखिबगा एनडीए की ओइबा लेंगाक मणिपुर पुरक्नबगी मतंगदसु मिफम असिना खनगनी हाइरे नाकल अमरोमदा ngasi पांगथोकिबा मिफम अदु पुंग 13 मिनिट निफुरोम चटपा मतमदा लोशिनख्रे मिफम अदु द सरुक याकिबा एमएलए सिंग पाउमी सिंग न मिफम अदु की मतंगदा करी करी खनकिबगे हाइबदा पाकुम पिरमदना चनख्रे चही निफुरम हेना NHPC ना मंगहनख्रबा कैबुलमजाउ नेशनल पार्क अमदे लोकताक पार्क अनिगी ताइनाबा इसिंगी सरुक्ता थांगगी मुका मंथा अमदे कोमलाखोंग फाउनगदबा लंबी अमुक नौना सेमदुना फाउनहनगदौरी ngasiदगी मिरोल खरगी ममांगदा फाउनरबा लंबी हौजिकना लोकताक हाइड्रो पावर प्रोजेक्ट की इथाई वराज लाखिबदगी मांगख्रबा थांगदगी कोमलाखोंग फाउनहनगदबा लंबी असे मतमगा चुनबा एनवायरनमेंट सुकाइदबा मोंगदा PMGSY फेज 4 की स्कीम दा फाउनहलगनी लंबी अथुबदा लोशिनबा ngamnaba माइकै खुदिमकी मियोइसिंग अमदे तोंगान तोंगानबा डिपार्टमेंट सिंग लोइनना सोशल एक्टिविस्ट सिंग अंगम मतेंग पांगबियु हाइना थागे एससीगी एमएलए तोंगब्रम रविंद्रोना अपील तौरकले ngasi नौना सेमगदबा लंबी असिगी सर्वे एमएलए टी रविंद्रो अमदि PMGSY की असिस्टेंट इंजीनियर RK धनमंजुरी अनिना लुचिंगबा PMGSY की स्टाफ सिंग थांगगी खुंजा सिंग अमदि क्लब का लोइनना किलोमीटर अनिरोम सांगदबा इसिंग मथक्ता थोंग यावना आर्ट वर्क का लोइनना सेमगदबा लंबी असिगी फिबम यंगसिनखी ngasiगी यंगसन खोंगचट अदुना थांगा मुका मंथादगी कोमलाखोंग फाउबा इसिंगी लंबीदा नौना फाउनगदौरिबा लंबी असिगी रुता मोटर बोट तोंगदुना डिपार्टमेंट के ऑफिसर सिंग अमदि स्टाफ सिंग लोइनना सर्वे तौमिनखी सर्वे अदुदा एमएलए टी रविंद्रोना लंबी असे यंगसन खोंगचट अदुना थांगा मुका मंथादगी कोमलाखोंग फाउबा इसिंगी लंबीदा नौना फाउनगदौरिबा फिबम असिगी रुता मोटर बोट तोंगदुना डिपार्टमेंट के ऑफिसर्स सिंग अमदि स्टाफ सिंग लोइनना सर्वे तौमिनखे सर्वे अदुदा एमएलए टी रविंद्रोना लंबी असि फाउना हनबदा थांगा मियाम की दनतना थांगा थंगनना लेरिबा खुल सिंगी मियाम अमदे मणिपुर मियाम की यामना कानगदबा लंबी अमने चही खरगी ममांगदा महाक अमदि थांगा की लोकल क्लब सिंग लोइनना मियामना अंगम अंगम सेल पुथोकनरगा लंबी असि फाउना हनबा मुकाबतगी थोनबा हौरुरे अमदे इंग्लिश 1940
taraninthoi matamdasu komla khonglomdagi masin sizinaduna thonba haurambagi khudam leirami adubo wakhal tana hodabadagi thabak adu lebluraba matung handak mahakna thanga SC gi manungda PMGSY phase 4 gi makhada lambi khara sembinaba propose tawbada haidiba thanga tu komla khong fauna hangataba lambi ase yaurakpadagi ngase department gi official singaloinana lambi ase gi thabak hauna naba survey tawbani lambi ase semlakwa matamda loktak pat amade kaibul lamjau ani gi tainaba sarukta oina amade muka mantha loinana komla khong faubasi gi manungda thong mari hapkadaba maramna environment ta kaidanaba mawongda semgadaba oibana miyam puna support tawminaduna athubada lambi ase fauna hanaba honamina si haina appeal tawke khong haiba jaga saista chatana lalol tik tawnaba akoina polting adigi leramba lambel haiba tare adubu sagi loktak project lakhebadagi haiba lambel si ising imai wangkhalakpadagi tumjan gebadagi khunja sing si phauna ba samnaba ngamdadana kyama ma wana leramme mayam gi importance mayamna pamabisi khalakanda akoina mamang thak hoi hana NSC da akoina proposal amakak thabagi sem saraga proposal du lakpada matam changba changdaba haina akogi lanai dagi akoi laiba club sing adagi ai sagi akoi dagi on pocket money dagi khaina rakana akoi lambel si phana sang sem saba hawrame loktak ke mayaida akoi lambel semjalaga loktak sa ani thon khaido pagi lambel nate tawjari lambel si loktak ka national park ka ani gi taino boundaries ta hanegi pari puri haktak lembel lambel si akoi na mu phauna laga agi thang kendi praja singi chathok thachin da khari nungai ba adagi semelo ni khatang phagat na ba akoi more trans highway lai ba lambel si ka nakna ba lambel oidoi ni haje kare gumba akoi kachi market chapa matam da haje zik laifem chapa ta almost 80 km changi hai ba lambel si sema kan lambel sa kitadi koi kilometer 15 kilometer 18 kilometer da kaching thawal yogedoi ne aduna haiba lambel si sembagi akoina PMGSY gi phase 4 gi da ai thangi kendra gi jaga manung da karamba lambel kai gumba daka ta ba leibagi haibudu akoina proposal si manga taruk akoina submit tawbisa haiba lambel si akoi gi central government na PMGSY gi makhada haiba lambel si approve tawre size da there will be 4 bridges thong mari legani marak size da lambel si sembagi akoina sem saba torpa matamda Manipur Praja Miyam gi support ani nijari si kaino hai matamda akoi gi praja sing wari basi jengbirikanda elle gi site jungaire any environmentalist yamu gi site jungaire Manipur leba sangsan punumakta koi myamna khanjari ba mangje manglan si mangphawna honabada support tawbiyu ngasi ki khongchet aduda saruk yakhiba thangagi khunjastingna makoina ngaklingai matamda thengna hoba lambi asigi phibamgi matangda paudam laduna lambi asi fauna hanbana miyamda chauna khudong chaba pigadabana athubada fauhan ningbagi apamba phongdokna rakhi ising kangpo matamda kalen gi matamda akhoi kenoda komla khong ta no khoi khong na chalami adi komla khong degi misu laga pochei pangan nu adugi maitei ke laga keno toyi komla khong de nate na si thogban kakching adigi sengmajin wagai asi mayam je laga khoi thanga da pochei yole khole mama toyi loktak project lakpa degi nati thai berej na torga mar morganda ising je kangdaba ngamda den torga ai khoi se dida torga khoi se lambi do akoina chalam ba khong na chalam ba mayam sin lon ising thungre aduna maram or ning jadabani ani sigi lamna leiba mayam je lamna leiba asi ke koi nakshana na leina ba na torga sinmi langbiri ba na tobiri bisdi yamna phagra boni mase asi ayuki jang thongbagi wari se naga leiraga thongjage dara ngairaga khoi thongnarami hajikse aduna hajikse yadre project lakpadagi yahidabasina una lapnare aikoina hojik pamjari se leidana amuk nakchan ba imban chapa matamda asidadi pungkhai change ko asisu pamjai aikoina masi punamukse aduna masi yari makhai gi department gi miga ko MNA sing tawraga se sembi basina khwai gi he pame kitang thuna phauna hambiu masi punamukse State Literacy Mission Authority Department of Adult Education Sinduna Literacy Week of Environment Building Activity Ulas Nav Bharat Saksarta Karyakram gi makhada State Level Painting Competition ama konung mamangda leba Manipur Art Festival MSFDS ki complex ta pangthokre Importance of Adult Education in Society haiba theme makhada pangthokba State Level Painting Competition aduda chahi tara manga dagi kun manga fawi gi manungda leba mahairoi amasung lanai myoi sing kuntra henbana athoi ahen changdamna ki State Level Painting Competition adu kamari lenana Additional Director Adult Education Manipur Anjali Chongthamna pangthok liba State Level Painting Competition adugi matangda wafam kaya phongdokhe Paugi marak thana temba break amata longminase
मतमगी नुंसित नुंसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदक फहनबा ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Tada Yeme makigano Azab thammo Sigi yumse next TMT na checksin na laksilaga thamkhrabani ne Dadarang se juhar habaga amta kidarbo Asumna mayamna machalbo ngapshan dugum masigi yumasibu asoyangan kokadabagi next TMT na ngapseli next TMT juhar habadi ngakokna na basembani German technology sina bana concrete ka tokna tinaba matamda kapangul amuk hena hengaladli next TMT strength is in the way Break imatong taram nokchare pau makhata na pizare Amukoga Chatmi Nariba Imphal East District United Club Organization Udoko North-East United Club Organization Newkona Anoba Kongthang BLF Sawambung Birmangol College Sawambung Khunjau Amadi Sawambung Thongkhong Mairapai Bi Amadi Club Singapuna Chamaga Kun Mapan Suba Lamyanba Irabot Ningsing Thoramgi Sarukam Oina Birmangol College Sawambung Campus da Uthakre Thoramga Mari Lenana Udoko gi President KH Orendrona Fongdokhibada Lamyanba Hizam Irabot na Manipur kanna bahaukiba ihawna maram oiraga Purbanchal Pradesh ki manungda chan khiduna Manglam gadaba irebak ngasi fawba leiribani Lamyanba Irabot ka mari lenaba thongdok kaya September thada thokibana mahakun ningsingbagi thoram ase September tha pumba pangthoknaba thorang tawbani Amukogi mideng makhada Udoko na tongan ba thoram pangthoknaba thorang tawbagi serukam oina ngasi u thabagi thoram ase sinbani haike Leiriba September thasida akogi mayam gi oina lamyan manena dusing manena leibiriba mayam punamakna latnariba adugumba isorgum laba Manipur ki tamakta di akoi isorgum laba miyoy ase magi pokpa siba amadi miro tabana chingba September tha manungda tabana maram oijarga masigi September ase magi damakta nising bagida aikoi irabot habum haina pangthokpa darkar oi haidana sahi kudingi aiduko na pangthoktuna lai tongan ma thorom kaya mamang thakta su pangthoi hadaksu uchara thabana chingba akoi ge tongan ba nga macha thadaba amadi tongan ba competition na chingba thorom ching aikoi pangthok chage haidana aikoi thorang punamak tawjaba loijarabani hairiba thorom ching asida miam punamak na su saruk yabiu DIC Jiribam Sinduna Jiribam ki Harinagar Daleba Children Home Relief Camp da Udiam Registration Drive ki Awareness Program ama pangthokre Tharamadu da Project Manager W Ristikanta DIC Imphal East P Surjit Amade Butangkhal Khunja Wahingba Moina Babu Su Serugya ke pangthokliba Awareness Program asiki matang da DIC Imphal East LBI Project Consultant P Surjit na Udiam Registration Drive asiki khudong chaba lauraga ngasi Serugyariba Muisingna Udiam registration tobana kari kanai amade government ki scheme sing kari fangba yabagi haibigi matangda awareness asi pangthokpani maru oina sinfam ama tawriba miyoi singbo sak khangdokpaga loinana government loan grant amade scheme sing apply tawduna kanaba loba yabagi khudongchaba kaya supi haike ngasigi awareness asida miyoi hum forum odium registration tawki loshilakpada maruiba paw amukana pizare BJP की MLA सिंगना मणिपुर की गवर्नर उनखरे अमदी लोकताक प्रोजेक्ट ना मांगहन खरबा थांगगी मुका मंथा अमदी कोमलाकोंग फाउंगनगदब लंबी अमुक नौना सेमगदौरी हौजिक फाउबिको Noon-Istv संदोकचबा मणिपुरी पाउ मतंग सलोइजरे मिरेंग ताबिरी बपुमनमपु अमकना खुरमजरे